खुदोंग चादबा खरदगी मतम खरा लेपचरुरबा मतुंग ngasi amuk isai nongmaigi taibangshida SS Entertainment na adomgidamak puduna lakchari anova episode ama Indian music theory da sangit haibasi pung isai jagoi ahum asigi apunba masakni haiba aikhoina mamangi episode chingdagi khangkhre instrumental music haibadi isai nongmaigi oiba khutlai shingi maramdasu aikhoina episode amada nainakre ngasi aikhoigi anova episode asida Indian classical music amadi Indian classical dance anigi marakta lainariba tatna thanaba yadraba mari adugi matangda khara khajiktang oirabasu aikhoi punna khangminasi Sangit Natak Academy New Delhi na masak khanglaba Indian classical dance makhal nipan asi Indian classical music ka kaidawnungda tatna thana yararoidaba adumak sagonaduna leiragadaba jagoi makhal ngaktani khudam oina samlapna pallabada Ahanbada Tamil Nadu gi Bharatnatyam Jagoi makhal asida South Indian Carnatic music na thawai hapli Ani shubada Uttar Pradesh ki Kathak Jagoi makhal asidana Hindustani North Indian classical music na thawai hapli Ahum shubada Kerala gi Kathakali Jagoi makhal asidasu South Indian Carnatic music na thawai haplibani Mari shubada Andhra Pradesh ki Kuchipudi Jagoi makhal asidadi North Indian classical music amadi South Indian Carnatic music animakna punna punsinduna thawai hapli Manga subada Odisha gi Odissi Jagoi makhal asidana Indian classical music ki top mahau ama oiriba Odissi music na thawai hapli Taruk subada Assam gi Kshatriya Jagoi makhal asisu North Indian classical gi sayong saishakta Assam gi oiba isai nongmai gi khulai sizinaduna thawai hapli Taret subada Manipur gi Manipuri dance Jagoi makhal asidana masagi top-topa maram chat leijaba Manipuri form of Sankirtan music na thawai hapli Nipan suba aroibada Kerala gi Mohini Yatam Jagoi makhal asidasu South Indian Carnatic music na thawai hapli Masini Indian classical music ka Indian classical dance ka lainaba samlappa mari Episode asi nauna isai nongmai tamjarakliba artist sing amadi music lovers singi damak khara khajiktang oirsu kananaba khanduna semjabani video asina adomda khara khajik kanarabadi comment oina pibiramduna channel asibu pungning thogatpiu mathangi episode ta ekhoi punna muk thenarsi